Image PAODAM meeting tabiri bisingbu ahan bamakta da tamna okchibu galonina nomaithim kunje soina khurumjari ngasi mayoba PAODA Langol da nauna saba alternate housing complex ama ngasi Chief Minister N Birena sangakre Kugi khulai paibasing na ngarang dagi sugunuda sa saraliba attack makhatana chathari amasung February 23 pangthokadaba Karnataka gi Rajya Sabha member Mari Khanbagi Mikhalda Anoba Saktam Ama Ugadori National Games Village Langolda Nauna Saba Alternate Housing Complex Ama Ngasi Manipur gi Chief Minister N Birena Sangakre Alternate Housing Sangabagi Tharamaduda Power Minister Thongam Biswajit Education Minister Thaunauzam Basanta Kumar Youth Affairs and Sports Minister Govindas Kontauza Moyang SC MLA Thongam Lamlai SC MLA Khongban Tapam Ibonja Kumbi SC MLA S Prajara Kitrigaw SC MLA Sek Norul Hasan Wangkai SC MLA Amati Makutongbo Officer Singsu Saryaki Housing Complex asi Housing and Urban Development Corporation and State Government gi Sentang Makada Planning and Development Authority Tharmaduga Mailena Chief Minister Nongthombam Biren Hai Labuk Lamhangda Yung Wamang Kanna Bahotnabada, I could put a gata minabati, Koina Wari Basi, Mamangi Musina. A soiba Aranbakaya Toramba Sinani, Adubo Lakadoriba Miro sing the D Asigumba Basi talked another Hausiki Mirona, Kan Honeminasi, Naduna Labagi Matamnate, Nasi Sangariba, Quarter Sida Kanakana, Ibedogi Matanga, Atuba Matamda, Cabinet Mipam Amapam Labamatung the Lepani. Loinana government gi quarters sing da laisang saba gi chatnabi thadoksi aigi oiba apipawa khalon kaya lainarakpana ngasi thokliba thokaningda ba thodok wa thokaya si tholakpagi achauba lambi ama oi haina chu CM na phongdoki mayam da pinana ba hona da dori maramdi ai koi se len lok ka lei singi lambi se lei da ala leijari ba labuk khase अखोई लेजरी बा तंपाक लेजरी बा लबुक खरगा बात पुरिन जगह खरसे मसी याम इंपोर्टेंट होइबो मसी कंदबो याद बा म्यूसिंग अदुगी चटनबी हकसांग फना लेबा अमदी हेना फबा स्टैंडर्ड ऑफ लिविंग लेबा मथौ तायना हेल्थ मिनिस्टर डॉक्टर सापम रंजना फोंगदोखरे वाफम सिंगसी एंथ्रोपोलॉजी देगी थर्मा Department of Anthropology Danamanjuri University ki Vice Chancellor Professor M. Ras Mohan, Anthropological Society of Manipur ki President Professor K. Sarat Chandra, Allahabad University ki Department of Anthropology ki Head of Department Professor Bijoy S. Sahai Amadi, Manipur University ki Chairman Professor N. Jibon Kumar Singh, Mathang Sitna, Chief Guest President Amadi Guest of Honor Oina Saruk Yaki. Tharmaduga Mailena Minister Sapam Ranjan Hai illegal immigrant kaya ama lamda masida changsilakpa amadi angang pokpagi changwat pana lamda masigi demographic imbalance lakli security for the people amadi welfare of the people da chingnaba ama ohelakli loinena lamda masigi miyoi singda kidney nabagi chang wangkhalakpa kaya thengnari amadi infertility gi chang asi ka hena wangkhalakli ba asi aikoi punna nainaba mathau tai Ngasigi pali balenga asina su analayeng gilam masida hena apaba chawkhatpa amadi micham yamna health ta changliba senpam sing ka hena changdaba scheme kaya amasu semli amadi mahairoi singna su aikoi gileba asigi tungi fannabagi damak ponna hotna minasi haiki as far as practicable be given the health care that one needs. Our government has made endeavor to make sure that the health facility reaches at the grassroots level. Our government has made sure that the out-of-pocket expenses used by Ngasi ayu pung tarom tabda Kakching Police Station gi manung chanaleba Imphal More lambi gi Kakching Lamkhai Dr. Memcha Clinic opposite ta Sorarom da gilakpa Tata 407 Canter registration number MN0489635 ka Kakching Lom da gilakpa Yamaha K10 registration number MN01K I3035 amaga thangjinabada Yamaha K10 da tongjuna lakpa miyoi ama laikidre miyoi amana makhong oi thambagi faiganda tikna sokpadagi Kakching Jiban Hospital da pokatuna laikanarba matung Siza Hospital da refer tawkre
ngasi accident aduda lekidraba mioi adugi maming MD Sharif Sahikun apokpa MD Abdul Rahman Kawi aduga sokna lekanariba mioi aduna MD Samir Chahita Taret apokpa Jiaul Haq Kawi makoi animak Sorama Khalekai dagini mapa machin manawni hari aduga accident thokraba Tata 407 gari aduna Chandel district ki lamkang kunyai dagi JB Koko Koba mioi amagini gari adugi driver na JB Beswa Sahikun manga lamkang kunyai dagini hari Thodo thopam dagi fangba pawgi matung ina accident adu Yamaha K10 bike aduna Kaksing lom dagi sora tamna lakpada Tata 407 aduna sora rom dagi laklaga wrong direction da thojilakpadagi laibak thiba accident adu thokibani hari Thodo thofam da Kaksing police ki team lakna yengsilaba matung asiba hakchang amadi gari sing lokhatkre asiba hakchang postmortem gi damak James Kimil sangda pukre Kuki Kulai paibasingna ngarang ayuk angan badagi hauna suguno maitei kol tamna chacharakpa attack haujisu nakal anigi marakta akan bamongda khothoknari Kuki Kulai paibasingna kapsilakpa 81mm mortar orimgani jingnaba kapsilakpada chauna amang ata thokre ngarang ayuk tagi lepna chacharakpa Kuki singi attack makhatari ngasi ayuk angan badisu Kuki Kulai paibasingna kapsilakpa 81mm oigani jingnaba mortar shell ama suguno awang leikaida leiba Sugunu thong maya dagi moyang tem radam hongi yum sumangda taslakna pokhaibada amang ata thoki masida sunatna BSF ki 136 battalion gi D company na leiba sugunu gi higher secondary school da su Kuki Kulai paibasingna ngarang bomb kapsulakpada barrack manungda tasinduna pokhai ki lonina ngasi ayu pung 3 makhairom tarakpada su BSF ki kemta bomb ama nongmei kap no bomb amadi nongmei kapsulakpadagi BSF personnel ama soki 81mm mortar ni jingnaba bomb adna pokhaibadagi amang ata thoklaba imi mioi amana hai ngarang dagi chacharapa Kuki singi attack na numidang pung 13 taramdai da ngaihak lepluraba matung amu atat akamaitina bomb na masing yamna nongmai round kya kapsilakpani nongalamda ayuk pung 3 tarakpa matamda hariba 81mm gi mortar bomb asi kaplakhibani laibak fawdagi yum aduda kanasu leitabana Asokpadi yahaudre adubu yungi potlam singdi amang ata thokale haiba mortar asi makhoida lerengani haiba thajde makhoigi tungda central force leiduna attack asi chathak labra haiba gi chingnaba leire makhoina chatharakli ba attack asi lengakna tomine yengduna leigadaba oirabadi khulngapa singna thawai thadokpa thidina thengnajaragi haina pentaba fongdoki ngarangdagi Kuki Kulai paibasingna bomb amadi nongmei kapslakna landarakpada thukatkibadagi chahi yamlaba nupi ahom heart attack amadi BB stroke tawduna leikidrabani amadi khulngakpa amasu chak charingaida Kuki sina kapsilakpa nongmaina mahaki thabakta pambadagi sokna laikanaribani hauji su makaya somda nakal anigi marakta khot thoknaba lepri tabse sigi suk taunu horijina di khoisi Kuki makna kapa yaba bomb makti mante yakoni chingnabada kayumba moigi central force kumba moigi maningda leiraga moigi laura kapa manbigi khoi khunja singna chingnaba lei kaigumba sida khoigi khunjida khoigi angang nupi hallama lemta di si bom jina khoigi sidigina yum ahum somsu yum ahum magi jaga ji yum ahum mari changda loina paithoga tai tabjina kaimba sok pan loin jom be khuna ngarang ji kalle habdegi khuna thaidok khibigi si sok pan muk yaw tamni du tari pose myam segai ri batin ado ko simana to busi de khunja sing yam pente hoi khungi bolun jaram oina karimba si hoi government na sigi thabak jap chana action logdraga de hoi khunja gi oiba hoi chap chap kaidom khanaraga hoi haktheng na thengnage habi wakhan phau leire Manipur ki tampaki mafam kayada human chain senduna khongjang changsinbagi saruk ama oina ngasi Tinchi road talaiba club mangagi apunba mioi singnasu khongjang changsin kre kuribasi kari maramgi damak tawgadoribano masi miyamna yaningdi haiki khongjang aduda down Kuki narco terrorist we want peace save Manipur save India haina thaba prekar kaya su parina kolau kaya su lauki Kuki narco terrorist singbu morufang na muthatuna Manipur amasung India bu kanminasi haina ngasi Thawal district ki tongan ba mafam singda miyamna makhutta India ki firal parina kolau kaya laukre People's Alliance for Peace and Progress Manipur ki lamjing makhada Thawal Wangmataba Thawal Kaitel Thawal Okram Babu Bazar Khangabo Wangjing amasung Khongjom Bazar da pangthokiba khongjang sing aduda miyamna Kuki militant singa khuyek pinariba su kudakta kakthalu ising amaga samapan homphuma thogi matungda changnapa Kuki migrant sing halankho aikoi ingna chikna leiba pami haina thaba pleka sing su paiki
ngasi khongjang aduda saruk yakibi maya paibi amna phongdorakpada India gi fiwanungda tilliba Manipur asibu center na yengsinbidaba asi yamna pende India gi pikraba state Manipur asida that mapalom irang thokhaliba asi India government na ekoibu India ni haina khanbiragadi karigidama ekoina santi fangloidabno ekoina ngasi India gi firal paina lepliba sida India na ekoibusu India ni haina khangbiragadi lanbung ohendaba yai central government na Manipur asibu tongana tahanbigadauba oiragadi ngasi ekoina paijoriba India gi firal asi matungda paiba pamjadre haiki kuki singna malem gi miyamda mitei singbulana ohanduna Manipur pu thugairaga makoi gi oiba leibak ama sembagi manglan ama mangliba adu yamna kana yaningdaba phongdokpa kalonina kuki singi poram sing asi maitiba piba haibasi ekoi khudima ki thaudang ominasi haiki People's Alliance for Peace and Progress Manipur PAPCM na ngasi Manipur gi mafam sinba thungna Manipur amasung India gi firal paiduna amadi tongan ba warol iba pleka sing paiduna miyam galonina khongjang changsinki saruk ama oina Kaksing district headquarter da su miyam na khongjang changsinki Kaksing kaithel gi lambi gi nak yeta masing yamlaba imai bel amadi Kaksing aramba unit ki thongmi sing loinena miyoi kya na khutta India gi amadi Manipur gi machu tarek ki firal paiduna chatakiba ngasi gi protest aduda miyam na remove double standard AR abrogate chew with Kuki militants deport illegal migrants Down Kuki narco terrorists save India save Manipur we want peace haina thaba plek sing supaki khongjang asi yelhomi kanbelu wabagai hyanglam kaira khoidumna sinduna wabagai hyanglam bazar da su mafam dugi ima sing na saru yaduna changsinki maduda tongan ba kholau kya su lauki khongjang sing langmaidong da su lamda madungi miyamna changsinki Bisnupur district ki mafam kaya dasu imai bel kaya na lambi da thokna human chain sembaga lona kholau launa Manipur da ki Kuki narco terrorist sing marufang na muthat kadabani haina khongjang changsin kre Thasi ki tara humdoi gi numidang dagi hoduna Kuki militants sing na khondrapam assembly constitution gi Pukhau Santipurda pom amadi nongmai kya kapsinduna landarakpada nongmai maruna pamjagi lekhidraba khungakpa sagosem loyanganba amadi okram sanatongi thawai yaudraba siba haksang ngasi genuine smoke tagi aroiba mathong mangam pangthoknaba khundrapam AC gi manung chanba yumnam patlo chingjel leiron chanaba puthakre thodu aduga mailena sagosem loyanganba gi JAC gi co-convener okram Sarat Chandran hai lekhidraba sagosem loyangambagi imung sura nomlaga yamna chamna leiba imung amadi lekhidraba athoba asigi yumsu hauji Kuki singna kana landariba Pukhau Santipur dagini mamang sahidagi hairiba Pukhau Santipur asi itatatana Kuki singna nongmai kapsinduna landaduna lakrabani madudagi imung manung singalonena manak nakpa sagai amagi yum amada changjafam loduna leiraki Maram aduna lengang na imung manunggi miyoi singda chanaba thaba am pibiu mangani lehunang na ba ex gratia pibiu haiba point mari yauba Gerald ama CM da pisinkiba aduda CM na thajaba pirakiba simak thagatpa phongdoraki Advisor ko Unified Command ki chairman se masi sinabirga ekoi Manipur security se masi silan ba pamjai masi JSC ki mai kai degini ado hausik jana ba sile bane ekoi JSC ki mathok se ekoi JSC jo koi nasi losin jana ba ki kano dum so koi nasi ware bumina Nakalamurumda Tharomaduda Saruk Yaba Lakiba Khundrapam Assembly Constitution ki MLA Thoksom Lokesor na phongdorakpada Haujik Manipur da thokliba irang asi atopa mapalamda ki changsilapa Kuki militants singna lan tawbani haiba asi mayak singna Manipur lengak amadi center lengak na khanglabani Myanmar gi militant group sing PDF na chingba kaya yauri haibasi ifongfong na khangle Manipur kaibada India su kaigani haibasi puyada yaudna leirebani haiba center na khangadabani Manipur kaiba yaroi amata oina leiminasi India thugaina ba changlakliba Manipur thugaina ba lan tarokliba singi mathakta logi matung ina thabak lokhapiu haibabu lona yadaba kai lebagi hainasu phongdoki si man piri adale mayam se ini how to the permanent solution obe aba central force ka thama yaroi state force plus central force akhui legai le village defense force plus permanent harakanda masagi aduna tagidi akhui prajana thajara taisi kanu ngai hara sumkum dharak makha yaure hojiki makha yaure da khu sokpai pham la aduna maram da praja puna wana imahin be ndiki puna siba yaroi kanu to yaro changna pa yaro to budedi akhui
ꯍꯧꯈꯤꯕ ꯃꯦ 6ꯗꯒꯤ ꯍꯧꯗꯨꯅ ꯃꯅꯤꯄꯨꯔ ꯑꯁꯤ ꯃꯩ ꯆꯥꯛꯂꯤꯉꯩ ꯃꯇꯝ ꯑꯁꯤꯗ ꯂꯨꯍꯣꯡꯕ ꯂꯨꯀꯣꯛꯄ ꯏꯔꯝꯗꯝ ꯑꯁꯤꯗ ꯙꯔꯃ ꯑꯃꯒꯤ ꯅꯥꯠꯀꯤ ꯑꯣꯏꯕ ꯊꯕꯛ ꯊꯧꯔꯝꯁꯤꯡ ꯌꯥꯔꯤꯕ ꯃꯈꯩ ꯇꯦꯟꯁꯤꯟꯕꯤꯌꯨ ꯍꯥꯏꯅ ꯕꯤꯁꯅꯨꯄꯨꯔ ꯑꯀꯣꯏꯕ ꯑꯄꯨꯟꯕ ꯂꯣꯞ ꯕꯥꯜꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯂꯣꯏꯇꯣꯡꯕꯝ ꯗꯦꯕꯆꯥꯅ ꯐꯣꯡꯗꯣꯔꯛꯂꯤ ꯉꯁꯤ ꯕꯤꯁꯅꯨꯄꯨꯔꯗ ꯄꯥꯡꯊꯣꯛꯄ ꯄꯥꯎꯒꯤ ꯃꯤꯐꯝ ꯑꯃꯗ ꯗꯦꯕꯆꯥꯅ ꯃꯈꯥ ꯇꯥꯅ ꯍꯥꯏꯈꯤꯕꯗ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛ ꯈꯝ ꯊꯦꯡꯅ ꯋꯥꯔꯦ ꯈꯨꯜ ꯉꯥꯛꯂꯤꯕꯁꯤꯡꯗ ꯃꯇꯦꯡ ꯄꯥꯡꯕꯗꯗꯤ ꯄꯩꯁꯥ ꯂꯩꯇꯦ ꯍꯥꯏꯔꯒ ꯂꯨꯍꯣꯡ ꯀꯩꯍꯣꯡꯕꯗꯗꯤ ꯑꯟꯅꯦꯁꯦꯁꯔꯤꯗ ꯄꯩꯁꯥ ꯃꯌꯥꯝ ꯃꯥꯡꯍꯟꯕ ꯑꯁꯤ ꯈꯨꯗꯛꯇ ꯂꯦꯞꯄꯤꯌꯨ ꯉꯜꯂꯤꯉꯩ ꯂꯨꯍꯣꯡꯕ ꯂꯣꯏꯁꯤꯟꯕ ꯒꯥꯔꯤ ꯃꯁꯤꯡ ꯍꯟꯊꯕ ꯂꯦꯟꯅꯒꯤ ꯃꯇꯥꯒꯨꯝ ꯂꯥꯡꯗꯦꯟ ꯊꯤꯟꯗꯨꯅ ꯄꯦꯅꯥ ꯈꯣꯡꯗꯨꯅ ꯂꯥꯡꯕ ꯐꯤꯖꯪ ꯈꯟꯅꯕ ꯂꯨꯄꯥ ꯂꯥꯛ ꯆꯪꯅ ꯁꯦꯜ ꯊꯥꯗꯕ ꯏꯅꯥꯠꯀ ꯃꯔꯤ ꯂꯩꯅꯗꯕ ꯀꯦꯛ ꯀꯛꯄ ꯄꯥꯕꯣꯛꯇ ꯁꯦꯜ ꯊꯥꯕ ꯂꯩꯊꯦꯠ ꯃꯌꯥꯝ ꯑꯃ ꯍꯥꯞꯆꯤꯟꯕ ꯂꯨꯍꯣꯡꯕꯗ ꯒꯥꯔꯤ 10ꯗꯒꯤ ꯍꯦꯟꯅ ꯆꯠꯄꯤꯒꯅꯨ ꯃꯁꯤꯅ ꯂꯥꯟ ꯉꯥꯛꯂꯤꯕꯁꯤꯡ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯅꯠꯇ꯭ꯔꯒ ꯑꯁꯣꯛ ꯑꯄꯟ ꯄꯨꯔꯛꯄꯗ ꯇ꯭ꯔꯥꯐꯤꯛ ꯖꯥꯝ ꯊꯣꯛꯇꯨꯅ ꯍꯣꯁꯄꯤꯇꯥꯜ ꯌꯧꯕ ꯉꯝꯗꯕꯅ ꯄꯨꯟꯁꯤ ꯂꯣꯝꯕ ꯅꯠꯇ꯭ꯔꯒ ꯔꯤꯛꯁ ꯍꯦꯟꯒꯠꯍꯜꯂꯤ ꯅꯨꯃꯤꯗꯥꯡ ꯄꯨꯡ 6ꯀꯤ ꯃꯃꯥꯡꯗ ꯅꯨꯄꯤ ꯃꯌꯨꯝꯗ ꯂꯨꯍꯣꯡꯕ ꯂꯣꯏꯁꯤꯟꯒꯗꯕꯅꯤ ꯅꯨꯄꯥ ꯃꯌꯨꯝꯗ ꯁꯥꯟꯅ ꯌꯨꯅꯩꯗꯨꯅ ꯂꯥꯡꯗꯨꯅ ꯄꯨꯡ 9-10 ꯐꯥꯎꯕ ꯂꯩꯕ ꯌꯥꯔꯣꯏ ꯂꯨꯍꯣꯡꯕꯗ ꯃꯉꯥꯅꯤ ꯆꯥꯛꯀꯧꯕ ꯅꯨꯃꯤꯠꯇ ꯐꯣꯇꯣ ꯁꯦꯁꯟ ꯇꯧꯕꯒꯤ ꯕꯣꯔ ꯀꯩꯅ ꯄꯨꯟꯅ ꯀꯣꯏꯕ ꯆꯠꯄꯒꯤ ꯆꯠꯅꯕꯤ ꯑꯃ ꯆꯍꯤ ꯑꯃꯅꯤꯁꯤꯗ ꯍꯧꯔꯛꯂꯤꯕꯁꯤ ꯄꯨꯝꯊꯤꯡ ꯊꯤꯡꯂꯦ ꯌꯨ ꯚꯦꯟꯗꯔꯁꯤꯡꯁꯨ ꯅꯨꯃꯤꯗꯥꯡ ꯄꯨꯡ 6ꯀꯤ ꯃꯇꯨꯡꯗ ꯍꯥꯡꯕ ꯌꯥꯔꯣꯏ ꯌꯨ ꯊꯛꯇꯨꯅ ꯊꯣꯔꯛꯂꯒ ꯂꯩꯕꯥꯛꯀꯤ ꯏꯔꯥꯡ ꯑꯁꯤꯗ ꯄꯥꯝꯗꯕ ꯊꯧꯗꯣꯛ ꯀꯌꯥ ꯍꯦꯟꯅ ꯊꯣꯛꯍꯜꯂꯤ ꯍꯥꯏꯔꯤꯕ ꯑꯊꯤꯡꯕꯁꯤꯡ ꯑꯁꯤ ꯊꯧꯑꯣꯏꯗꯕ ꯃꯤꯑꯣꯏꯁꯤꯡꯅ ꯃꯗꯨꯗꯒꯤ ꯊꯣꯛꯂꯛꯄ ꯑꯐ ꯐꯠꯇ ꯈꯨꯗꯤꯡꯃꯛ ꯃꯁꯥ ꯃꯁꯥꯅ ꯗꯥꯏꯇ ꯄꯨꯒꯗꯕꯅꯤ ꯍꯥꯏꯈꯤ ꯄꯥꯎ ꯌꯨꯝꯐꯝ ꯑꯗꯨꯗ ꯕꯥꯜꯒꯤ ꯁꯦꯀ꯭ꯔꯦꯇꯔꯤ ꯇꯈꯦꯂꯝꯕꯝ ꯕꯤꯀ꯭ꯔꯝ ꯕꯥꯜ ꯋꯨꯃꯦꯟ ꯋꯤꯡꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯑꯣꯏꯅꯥꯝ ꯕꯤꯅꯥ ꯑꯃꯗꯤ ꯑꯇꯩ ꯊꯧꯃꯤꯁꯤꯡꯁꯨ ꯁꯔꯨꯛ ꯌꯥꯈꯤ ꯑꯗꯨꯒ ꯃꯐꯝ ꯃꯐꯝꯗ ꯂꯩꯕꯤꯔꯤꯕ CSOꯁꯤꯡ ꯁꯤꯚꯤꯜ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯑꯃꯗꯤ ꯀ꯭ꯂꯕ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯃꯩꯔꯥ ꯄꯥꯏꯕꯤ ꯈꯨꯗꯤꯡꯃꯛꯅ ꯃꯇꯦꯡ ꯄꯥꯡꯕꯤꯗꯨꯅ ꯃꯅꯤꯄꯨꯔ ꯁꯤꯟꯕ ꯊꯨꯡꯅ ꯑꯁꯤꯒꯨꯝꯂꯕ ꯕꯥꯜꯅ ꯊꯝꯖꯔꯤꯕ ꯑꯊꯤꯡꯕꯁꯤꯡꯁꯤ ꯃꯄꯨꯡ ꯐꯥꯅ ꯆꯠꯅꯍꯟꯅꯕ ꯍꯣꯠꯅꯕꯗ ꯀꯣꯑꯣꯄꯔꯦꯁꯟ ꯄꯤꯕꯤꯌꯨ ꯃꯇꯦꯡ ꯄꯤꯕꯤꯌꯨ ꯍꯥꯏꯕ ꯋꯥꯔꯣꯜ ꯈꯔꯁꯤ ꯃꯤꯌꯥꯝꯗ ꯊꯝꯖꯔꯤ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡꯗ ꯃꯁꯛ ꯈꯪꯗꯕ ꯃꯤꯑꯣꯏꯁꯤꯡꯅ ꯁꯥꯏꯇꯨꯟ ꯑꯋꯥꯡ ꯂꯩꯀꯥꯏꯗꯒꯤ ꯍꯥꯖꯤ ꯑꯂꯤꯃꯨꯗꯤꯟ ꯊꯧꯕꯥꯜꯃꯌꯨꯝ ꯀ꯭ꯋꯥꯛꯇꯥ ꯈꯨꯃꯟꯗꯒꯤ ꯂꯇꯤꯐ ꯑꯃꯗꯤ ꯃꯣꯏꯔꯥꯡꯗꯒꯤ ꯖꯣꯟꯁꯟ ꯃꯥꯏꯔꯦꯟꯕꯝꯕꯨ ꯉꯔꯥꯡ ꯏꯝꯐꯥꯜ ꯆꯠꯈꯤꯕꯗꯒꯤ ꯂꯝꯕꯤꯗꯒꯤ ꯐꯥꯈꯤꯕ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯛꯇꯨꯅ ꯉꯁꯤ ꯑꯌꯨꯛ ꯑꯉꯟꯕꯗꯒꯤ ꯍꯧꯗꯨꯅ ꯀ꯭ꯋꯥꯛꯇꯥ ꯃꯤꯌꯥꯝ ꯍꯧꯔꯛꯇꯨꯅ ꯇꯤꯗꯤꯝ ꯂꯝꯕꯤ ꯑꯃꯗꯤ ꯀ꯭ꯋꯥꯛꯇꯥꯒꯤ ꯂꯝꯕꯤꯁꯤꯡ ꯕꯟद ꯇꯧꯈ꯭ꯔꯦ ꯀ꯭ꯋꯥꯛꯇꯥꯒꯤ ꯃꯤꯌꯥꯝ ꯊꯣꯛꯂꯛꯇꯨꯅ ꯇꯤꯗꯤꯝ ꯂꯝꯕꯤ ꯑꯃꯗꯤ IBRꯁꯤꯡ ꯂꯝꯕꯤ ꯒꯥꯔꯤ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯌꯥꯍꯟꯈꯤꯗꯦ ꯑꯗꯨꯃꯛꯄꯨ ꯑꯊꯤꯡꯕ ꯑꯗꯨꯗ ꯑꯅꯥ ꯑꯌꯦꯛ ꯃꯦꯗꯤꯌꯥ ꯋꯥꯇꯔ ꯁꯄ꯭ꯂꯥꯏ ꯏꯃꯔꯖꯦꯟꯁꯤꯒꯤ ꯊꯕꯛꯁꯤꯡꯗꯤ ꯀꯣꯟꯁꯤꯟꯈꯤꯗꯦ ꯕꯟद ꯇꯧꯕꯒ ꯃꯔꯤ ꯂꯩꯅꯅ ꯖꯥꯃꯤꯌꯥꯠ ꯎꯜ ꯎꯂꯦꯃꯥ ꯕꯤꯁꯅꯨꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯁꯦꯀ꯭ꯔꯦꯇꯔꯤ ꯁꯍꯤꯗ ꯑꯂꯥꯎꯗꯤꯟ ꯀꯥꯁꯃꯤꯅ ꯐꯣꯡꯗꯣꯛꯈꯤꯕꯗ ꯃꯅꯤꯄꯨꯔꯗ ꯍꯧꯖꯤꯛ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯃꯩꯇꯩ ꯄꯥꯡꯒꯜꯁꯤꯡꯁꯨ ꯈꯝ ꯊꯦꯡꯅ ꯑꯋꯥꯕ ꯅꯪꯂꯤꯉꯩ ꯆꯩꯔꯛ ꯑꯁꯤꯗ ꯏꯝꯐꯥꯜꯗ ꯆꯠꯄꯗ ꯂꯝꯕꯤꯗ ꯆꯠꯄꯁꯤꯡꯕꯨ ꯐꯥꯕ ꯄꯨꯟꯕ ꯁꯦꯜ ꯂꯧꯔꯒ ꯊꯥꯗꯣꯛꯄ ꯀꯌꯥ ꯇꯧꯔꯛꯂꯤꯕ ꯑꯁꯤ ꯅꯨꯡꯉꯥꯏꯇꯦ ꯃꯁꯤꯒꯤ ꯀꯜꯆꯔ ꯑꯁꯤ ꯁꯨꯝ ꯆꯠꯊꯔꯛꯂꯒꯗꯤ ꯇꯨꯡꯒꯤ ꯃꯤꯔꯣꯜ ꯀꯔꯤ ꯑꯣꯏꯅꯤ ꯑꯗꯨꯅ ꯃꯔꯤ ꯂꯩꯅꯕꯁꯤꯡꯅ ꯃꯤꯠꯌꯦꯡ ꯆꯪꯕꯤꯌꯨ ꯐꯥꯈ꯭ꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯀꯟꯗꯤꯁꯟ ꯑꯃꯠꯇ ꯌꯥꯎꯗꯅ ꯊꯥꯗꯣꯛꯄꯤꯔꯛꯎ ꯀꯔꯤꯒꯨꯝꯕ ꯊꯥꯗꯣꯛꯇꯕ ꯇꯥꯔꯒꯗꯤ ꯕꯟ ꯃꯈꯥ ꯆꯠꯊꯈꯤꯒꯅꯤ ꯍꯥꯏꯈꯤ ꯀꯨꯝꯕꯤ ꯀꯦꯟꯗ꯭ꯔꯒꯤ ꯃꯅꯨꯡ ꯆꯟꯕ ꯁꯥꯏꯇꯨꯟ ꯑꯋꯥꯡ ꯂꯩꯀꯥꯏꯗꯒꯤ ꯍꯥꯖꯤ ꯑꯂꯤꯃꯨꯗꯤꯟ ꯊꯧꯕꯥꯜꯃꯌꯨꯝ ꯃꯣꯏꯔꯥꯡ ꯀꯦꯟꯗ꯭ꯔꯒꯤ ꯃꯅꯨꯡ ꯆꯟꯕ ꯀ꯭ꯋꯥꯛꯇꯥ ꯈꯨꯃꯟꯗꯒꯤ ꯑꯕꯗꯨꯜ ꯂꯇꯤꯐ ꯑꯃꯗꯤ ꯃꯣꯏꯔꯥꯡꯗꯒꯤ ꯖꯣꯟꯁꯟ ꯃꯥꯏꯔꯦꯟꯕꯝꯕꯨ ꯉꯔꯥꯡ ꯏꯝꯐꯥꯜ ꯆꯠꯈꯤꯕꯗꯒꯤ ꯃꯁꯛ ꯈꯪꯗꯕ ꯃꯤꯑꯣꯏꯁꯤꯡꯅ ꯂꯝꯕꯤꯗꯒꯤ ꯐꯥꯈꯤꯕꯒꯤ ꯃꯇꯥꯡꯗ ꯀ꯭ꯋꯥꯛꯇꯥ ꯑꯃꯗꯤ ꯁꯥꯏꯇꯨꯟ ꯑꯋꯥꯡ ꯃꯤꯌꯥꯝꯒꯤ ꯑꯣꯏꯕ ꯃꯤꯐꯝ ꯑꯃ ꯀ꯭ꯋꯥꯛꯇꯥ ꯕꯖꯥꯔ ꯇꯥꯎꯟ ꯍꯣꯜꯗ ꯉꯁꯤ ꯄꯥꯡꯊꯣꯛꯈ꯭ꯔꯦ ꯃꯤꯐꯝ ꯑꯗꯨꯗ ꯀ꯭ꯋꯥꯛꯇꯥꯒꯤ ꯂꯨꯆꯤꯡꯕ ꯀꯌꯥꯁꯨ ꯁꯔꯨꯛ ꯌꯥꯈꯤꯕꯒ ꯂꯣꯏꯅꯅ ꯐꯥꯈ꯭ꯔꯤꯕ ꯃꯤꯑꯣꯏ 3 ꯑꯗꯨ ꯀꯅꯥꯅ ꯐꯥꯈ꯭ꯔꯤꯕꯅꯣ ꯑꯃꯗꯤ ꯑꯁꯣꯏ ꯑꯉꯥꯝ ꯌꯥꯎꯗꯅ ꯊꯥꯗꯣꯛꯄꯤꯔꯛꯅꯕ ꯑꯃꯗꯤ ꯃꯇꯨꯡꯗ ꯑꯁꯤꯒꯨꯝꯅ ꯃꯤꯐꯥ ꯃꯤꯄꯨꯟ ꯇꯧꯔꯛꯇꯅꯕ ꯀꯔꯤ ꯇꯧꯁꯤꯒꯦ ꯍꯥꯏꯕ ꯋꯥꯐꯝ ꯀꯌꯥꯁꯨ ꯈꯟꯅ ꯅꯩꯅꯈꯤ ꯑꯣꯜ ꯀ꯭ꯋꯥꯛꯇꯥ ꯌꯨꯠ ꯚꯂꯟꯇꯔꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯒꯤ ꯁꯦꯀ꯭ꯔꯦꯇꯔꯤ MD ꯍꯅꯤꯐꯅ ꯐꯣꯡꯗꯣꯛꯈꯤꯕꯗ ꯃꯤꯑꯣꯏ 3 ꯑꯁꯤ ꯀꯔꯤꯒꯨꯝꯕ ꯈꯪꯍꯟꯕ ꯑꯃꯠꯇ ꯇꯧꯗꯅ ꯐꯥꯕ ꯄꯨꯟꯕ ꯇꯧꯔꯤꯕ ꯑꯁꯤ ꯀꯟꯗꯦꯝ ꯇꯧꯏ ꯑꯊꯨꯕ ꯃꯇꯝꯗ ꯑꯗꯨꯅ ꯍꯧꯖꯤꯛ ꯂꯝꯕꯤꯗ ꯃꯤꯑꯣꯏ 3 ꯑꯁꯤ ꯀꯟꯗꯤꯁꯟ ꯑꯃꯠꯇ ꯌꯥꯎꯗꯅ ꯊꯥꯗꯣꯛꯄꯤꯔꯛꯎ ꯍꯥꯏꯈꯤ ꯃꯤꯐꯥ ꯃꯤꯄꯨꯜ ꯑꯁꯤ ꯀꯔꯤꯒꯤꯗꯃꯛꯇ ꯍꯥꯏꯗꯤ ꯂꯝꯕꯤꯗ ꯂꯥꯛꯄ ꯋꯤꯊꯥꯎꯠ ꯑꯦꯅꯤ ꯏꯟꯐꯣꯔꯃꯦꯁꯟ ꯀꯣꯛꯇꯥꯗ ꯂꯩꯔꯤꯕ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯅꯠꯇ꯭ꯔꯒ ꯂꯤꯗꯔꯁꯤꯡꯗ ꯏꯟꯐꯣꯔꯃꯦꯁꯟ ꯑꯃꯐꯥꯎ ꯄꯤꯗꯅ ꯑꯗꯨꯒ ꯃꯥꯒꯤ ꯌꯨꯝꯗ ꯀꯔꯤꯒꯨꯝꯕ ꯍꯤꯔꯝ ꯑꯃꯠꯇꯒꯤ ꯃꯔꯝ ꯍꯥꯏꯗꯅ ꯐꯥꯔꯤꯕ ꯑꯁꯤ ꯀꯟꯗꯦꯝ ꯇꯧꯏ ꯂꯣꯏꯅꯅ ꯐꯥꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤ ꯁꯔꯇ ꯑꯃꯠꯇ ꯌꯥꯎꯗꯅ ꯇꯦꯛꯇ ꯀꯥꯏꯗꯅ ꯊꯥꯗꯣꯛꯄꯤꯔꯛꯎ ꯍꯥꯏꯕꯗꯨ ꯑꯣꯜ ꯀꯣꯛꯇꯥ ꯌꯨꯠ ꯚꯣꯂꯟꯇꯔꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯑꯀꯤꯕꯣꯒꯤ ꯃꯍꯨꯠ ꯁꯤꯟꯖꯔꯒ ꯑꯩꯅ ꯐꯣꯡꯗꯣꯛꯆꯔꯤ ꯉꯔꯥꯡ ꯐꯦꯕ꯭ꯔꯨꯋꯥꯔꯤ 14ꯗ ꯏꯈꯪ ꯈꯪꯍꯧꯗꯅ ꯒꯣꯕꯤꯟꯗꯖꯤ ꯇꯦꯝꯄꯜꯒꯤ ꯃꯅꯨꯡꯗ ꯂꯥꯏ ꯈꯨꯔꯨꯝꯕꯒꯤ ꯃꯤꯡꯗ ꯅꯟ ꯃꯅꯤꯄꯨꯔꯤ ꯅꯨꯄꯥ ꯑꯃꯒ ꯅꯨꯄꯤ ꯑꯃꯒꯒꯤ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯚꯥꯏꯔꯦꯜ ꯑꯣꯏꯔꯛꯄꯗꯒꯤ ꯏꯝꯐꯥꯜ ꯏꯁꯀꯤ ꯄꯨꯂꯤꯁꯅ ꯐꯥꯔꯕ ꯃꯇꯨꯡ ꯑꯦꯛꯁꯟ ꯂꯧꯗꯨꯅ ꯒ꯭ꯌꯥꯟ ꯇꯥꯍꯟꯕꯤꯕ ꯑꯁꯤꯃꯛ ꯑꯣꯜ ꯃꯅꯤꯄꯨꯔ ꯕ꯭ꯔꯥꯍꯃꯤꯟ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯒꯤ ꯃꯥꯏꯀꯩꯗꯒꯤ ꯊꯥꯒꯠꯄ ꯑꯃꯗꯤ ꯅꯨꯡꯉꯥꯏꯕ ꯐꯣꯡꯗꯣꯛꯏ ꯍꯥꯏꯅ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯑꯁꯤꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯏꯟꯆꯥꯔꯖ B. ꯁꯃꯥꯅꯟꯗ ꯁꯔꯃꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ
ngasi Manipur Press Club ta pangtokhiba paugi mifam amada wafam asi phongdok aduna Samanandana hai asigumba laisang singda lai khurumba lakpiri basingna yariba makai mine yengbada nungaitaba thodok kaya tawriba asi yariba makai tawbidanaba organization gi maikaidagi haijari karigumba makhatana asigumba nungaitaba thodok thokpa thengnarabadi aduda tholakpa afafatagi tekchak masa masana pujagadabani loinana thodok thokhaliba miyoi singi masakta su akanba action laukhatnabagi warep su loba leiri haiki haidokpadagi yang ajadaba wati sigumba pan piu bagi mari isi mapan tholak pa haita sigumba musi isi tawbidana na haita matu namona tawbidana matu wapun to ko ni olba ni brahmana rasa mongko masih amgada tanjala Writers Union Infal Sinduna Ahmad ni iba Maitei Pangal gi luhongba amasung masigi chatnarol haina mingthon ba like ama ngasi hongnabi matung ina Manipur Press Club ta phongkre ngasi gi live phongbu gi tharam aduda chief guest oina Manipur Literary Society Infal gi president Nomaitim Kiran Kumar Singh president da Writers Union Infal gi president Dr. Said Ahmad guest of honor oina Manipur University of Culture gi assistant professor Makon Mani Mongsabana oduna saruk yakhi ngasi gi live phongbu gi tharam aduga mailena chief guest ki warolda Nomaitim Kiran Kumar na phongdokhibada Oja Ahmad Maitei Pangal Singh gi manungda atangwa writer ni aibasi gi oina handak phongliba like asina magi tarok suba like ni Sahitya Academy gi lemjini oba translation gi prize phanglaba misak amasuni asigumba like ama puthok pirak pa haibasi thakali Writers Union naso Maitei Pangal gi aibi kaya amasu puthokliba asisu nungaiba fawi matungda su afaba thabak kaya torok orasanu haina phongdokhi amoromda Irawat Celebration Committee ICC Manipur ga Dak Manipur State Sumang Lira Council ga khosam naduna unveiling of the English translation of Jananeta Hizam Irawat Manipuri poetry book Imagi Puja haina mingthonba Sanasham Umanandana Adoration of Mother haina mingthonduna Sahitya Academy New Delhi na publish tawduna ngasi Manipur Press Club ta pangthokre ngasi live phongbu gi tharmadu da president member oina Manipur Language Advisory Board Sahitya Academy New Delhi gi convener Professor Rajan Toizamba Irawat Celebration Committee Manipur gi chairman Dr. M Narasingh amadi Manipur State Sumang Lila gi president M Punima Silaimana saruk yakhi Harisor Goswami miyamna oza imo aiba asina iba kha gileibak Yunan haina mingthonba like ngasi hongnabi matung ina Jain Manipur Dance Academy Infal da phongkre Lai phongba gi tharamatuda Manipur Sahitya Parishad Infal gi president Longjam Joy Chandra Sahitya Academy awardee Thoksom Ibuhonbi amasung Sarchan Thiamna mathangsina chief guest president amadi guest of honor oina saruk yakhi Tharamaduga mailena aiba masana phongdorakpada culture amasung history da yumpham oiba Yunan lamkoi khungsat ki warini lai kasina khanongpo Asia gi puwari gi mityengda Yunan leba ki maroiba ethnic minority khara gi matangda khangle Yunan leba ki miyoi sing aikhoga saksu chatna lon chatta manaba kaya lairabasu lon da chap manaba nattabana pau phaunaba hotnabada awaba kharadi thengnaki hiram ama hektada thabak tawriba khudingmak maribak maramdam kannabagi wakhal leinaribani Lunena Manipurda haurakliba lana siga mailena awa ana taraba miyamna penda wafam kaya ama khonjel thopak ngamdana lairi awaba taraba kaya asi khangna sarangda leibadongna lairi soknariba lan asi community khudingmakta sokhalibani maribak maramdam nungsibagi wakhal chelabadi khudingmak fajaba ngaktani ngasi fongliba laik asi Assam University Silchar MA Manipuri syllabus ta yauriba asi khwaidagi laibak fabani haina so fongdoki Dynasty, a whole kingdom at Charaideo in 1228. He belonged to the Thai San family. That is why Thai Ahom, we are still using the term Thai Ahom. We Meiteis also, major chunk of the Meitei belong to the Thai. That's why some authors, some intellectuals, they say that we still use me Thai, that is men of Thai. There are other interpretations too, that is different thing. Samajik Adhikarita Severe ngasi hawdokre hawdokpagi tharamadugui manung channa ahal oiba senior citizen singda age and assistive devices yenthopagi tharam amasu Department of Social Justice and Empowerment Government of India amadi Department of Empowerment of Persons with Disabilities Divyan Jan Anina punna khosamnaduna North AOC da leba Social Welfare Department gi Directorate Complex ta pangthokre tharamaduga mailena Minister
kham dingona hai aikoi ni hinglei matamda pangba yaba mateng tauba yaba thaba kaya tauba mathau tai ahal oiraba sing amadi disabilities singi khallaga ngasi yenthokliba pochei sing asi makhatana district kaya dasu sinana ba honagani haina fongdokhi nungtigi fongba paukse kharada ngasi amadi nungthilgi paukse amasung email singda fongnakhiba Assam Rifles ki gangbuna Kamjong district ki manung chanba Kasom Khulen police station na konba Myanmar ka tainaba namli market manaktagi koring na luchingba UNLF kangbugi nongmaina panduna soklaba lami ama fari hariba si UNLF pu mingchat thianaba Assam Rifles na thawoina sem saga thadokpa aranba pauni pause kharada fongliba aranba pau asida yauriba El Risikant Singh sahita nipan apopa El Kanhai Naran Sena Bisnupur district haiba myo asi UNLF MP ga kari komba hiram amatada mailinade El Risikanta karamba yawluki yawloino karamba fibamda nomaina sokhibano amadi mataw karamna kasomda yorukibano haiba adudi Assam Rifle amadi Indian Intelligence ki kangbuna mayek sengna Risikanta gi statement dagi khangla wafamni adubu IOF na asengba adu losilaga party ki mingchat thianaba amadi yawlup singi marakta bab tanadanaba fibam sok thokhanaba atamdana chatharakpa thorani haibasi iricha singna khangjin biu hainasu UNLF Central Committee gi chairman amna fongdorakli Lions Club International District 332D gi makhada leiba Lions Club of Kaksing Greater gi tarahumdu suba charter night thorong ngasi numidang wairam Kaksing chumnang lekai da leiba representative of Lois Roll Kaksing gi auditorium da pangthokre Lions Club of Kaksing Greater gi charter night celebration committee na sinduna pangthokiba thoromdu da Lions Club International District 332D gi immediate past district governor Lion Dr. W. Gopi Mohan Singh PMJF na athoiba mithunglen Lions Club of Kaksing Greater ki President Lion Naurem Nomita na Tharmapu Lions Club International District 332D ki Vice District Governor 1 Lion TH Keso Singh PMJF Region 7 ki Region Chairperson J Landoni Devi amasung Zone 15 ki Zone Chairperson Lion L Majid Kumar na ikai khomda mithung sing oiki Lion Club for Kaksing Greater na sahi tarahum mapung parapagi mailin na pangthokiba tharom aduda Lion TH Keso Singh na induction officer oiduna Lions Club Kaksing Greater dan nau yaurokpa member taru wasak lovki club asigi secretary nongmaithem Sunita na chahi gi oiba report miyamda phongdoki Lion N Munalna luchingduna rededication pledge su lawminaki club asina sinuna pangthokiba Lion Peace Poster contest ta makhok mathang tarkhrabasingda mana yenthoki MMS Genius Academy Kaksing gi Jalajit Mayang Lambamna ahanba mana Grace Cottage Academy Kaksing gi N Boris Komna ani subamana Martin Grammar School Kaksing gi N Harmony Devi na ahum subamana fangkre hari National Political Party am oriba Siva Sena Kaksing District Office ngasi Kaksing Khonamari Fangba YM School paringda leiba P Somendro yumda hangdokre office hangdopagi tharom aduda Siva Sena Manipur Pradesh ki President Moyangthem Tombi Senior Vice President Administration Moyangthem Tikendra General Secretary Administration H Prem Kumar na chingba kaya saruk yaki ngasi ki tharomda saruk yaki ba Siva Sena Manipur Pradesh ki President M Tombi na office asi hangdopagi matangda wafam kaya fongdokhi National Master Athletic Association na sinduna mga suba National Master Athletic Championship ta saruk yaruba Manipur sanaroi sing ngasi Imphal yaurakre makhoi ni ngasi Imphal International Airport ta thumlabaga lamdam sigi sanababu pam pukning thaugatpa miyo sing na taram okhi haukiba February 9 dagi taram se fauba Telangana gi Hyderabad ta pangthokiba championship aduda Manipur gi master athlete nipa kumapan nupi nifu taruna saruk yaki Championship asigi dama Manipur Master Athletic Association ki Secretary RK Georgina Team Manager oikibaga lonena Kavir Hussain na Assistant Team Manager oina saruk yaki maduda medal talida Manipur na marisuba position taki nupa khaktagi oina Manipur na ahum suba position aduga ngapigani nupi khaktagi oina Manipur na ahum suba position aduga nupa khaktagi na Manipur na manga suba position taki championship asida Manipur na punna gold kontra mapan silver kontra homdoi amadi bronze kontra ngapigani bronze kunipan punna medal chama phangbang amki Manipur gi athlete and Sunita na championship asigi tonga ban event manga saruk yabada manga mak medal phangba ngamduna medal khwaidagi phangba ngamba sanar oiki
mahakna gold mari silver manga fangbang amki Manipur gi hauzik oriba phibam asida sanarosina utkiba makogi haithoi singtoiba amadi hanbalaitaba thaunabu association asigi secretary RK Georgina thagatpa phongdorakhi Sahi asigi haukiba February tang tarukta General Administration Department Government of Manipur gi Secretariat Assistant from Humfutara manga launaba notification thokpada schedule caste ki reservation yafam thokpa yaroktaba haibasi schedule caste ki hak manghanbani maram masina chatliba February tha asigi tang tarukta online the form thagadabdu lepiu schedule caste ki yafam thokpa reservation fajana thamlaba matungda form thabiu haina representatives of lowest Kakching ki secretary M Samuna thadorpa chair amana mai leinaba authority ki puning singsilakli Tengnopal district ki manung chana leiba Kambang Khunau village da Real Ram Marine Sports Association RMSN sinna tha sigi tang tar ni thudagi chathar ki ba sports meet 2024 ngasi gi losin khre ngasi losin bagi tharonda di korungthang ex MLA 42 Tengnopal SC Dr K Benedict Kansowa Marine State Nodal Officer Ayus Amadi KS Kothil Marine EE MSRRD na saruk yakhi Karnataka Rajya Sabha member Mari Khanabagidama February Kunteta Taukodori Basida Mahausagan Manadaba Saktam Ama Uri member Chani Kunmari Leba Karnataka Assembly da BJP Janata Dal Secular Combine Anishuba Mir Amasu Thagat Kadori BJP Janata Dal SK Combine Gi MLA Humfutaruk Lay Masibu Sagat Pa MLA Tarama Panga Pullabasu Mirep Amatamak Mai Pak Pakitan Jadi Lay Mai Pak Nabagidama Mir Amana Bot Masik Nifu Mga Fangadabini Ruling Congress ki MLA Chama Kuntra Mga Lay Makogi Mirep Hom Thagat Kadori Congress Bu Atopa MLA Hom Nasu Sawatli Bani Rajya Sabha member Mari Khangadabada Mirep Mari Dagi Hena Mga Subayai Masi Orabadi Mikal Asida Angak Pasaktam Ama Ugani Hari Congress na Thagat Libasingdi Azemaken Said Nasir Husain Amasung GC Chandrasekhar ni BJP gi oina Narayan Yansha Bendes Mirep Oidi JDS Nasu di Kupendra Redibu ngasi Mirep se pisin khri hairi Haukiba chahi ki Junda Ajit Pawar na luchingduna Nationalist Congress Party NCP dagi tokiba lawmaker Nifuma Thoibu disqualified Tobiu Haina NCP gi Sar Pawar faction na Tharakhiba petition ama Maharashtra Speaker Rahul Narwekar na Laukidre Mahangna Haikibada Sar Pawar gi Mayota rebel Tautuna NCP dagi toklaka MLA Nifuma Thoi aduna BJP amasung Sibasena gi rebel faction ga punduna anoba government sembada yauki makoibu disqualified pibangamde Speaker Rahul Narwekar na makhata na haikibada Election Commission asu Ajit Pawar gi faction na asengba NCP ni amadi Sar Pawar dagi party minga symbol ga lauthokrabani Sar Pawar gi faction busu Nationalist Congress Party haibagi mahota Nationalist Congress Party Sharat Chandra haina nauna maming thon krabani Sibasena dagi Eknath Shinde na luchingba lawmakers sing Sibasena gi faction ama semlaga government semkibani housing chief minister oriba Eknath Shinde gi faction bo asengba Sibasena ni haina election commission ama sakhangrabani masigi maramdagi Sar Pawar gi kemna election commission gi order gi mayokta Supreme Court ta approach tawbusu leikrabani hairi aribada mariba paw amu khanna Langoda nauna saba alternate housing complex ama ngasi CMB na sangakre Kuki Kulai Pipe sing ngarang dagi sugunza chatharakli ba attack makhata na chathari Amasung February kunteta pangthokadaba Karnataka gi Rajya Sabha member Mari Khanbagi Mikhalda anoba saktam ama ugadawri Ngasigidi image PAODAM pijaba matang asida losinjari meeting tabili basingbo amuka na kurumjari